Kuki militantsingna drone da nongmai kaplakre ngaha numidang pung nipan ge minute kun mangarom tarak padagi kwakta ward number 9 amasung masiga tainariba phobak saw ikhai gi mitei khul sing tamna moirang turel ge haurak pham moiriba haikon singlom dagi Kuki militant singa state force singa ahing supa kan ba mawong da khut thongna rakhiba do ngarang ayuk pung tare lom tarak bada loisin khre adumoi namak ngarang nungthil pung amaga minute kunthra rom tarak bada mitei khul sing ngakli ba khunja singna Kuki militant sing makata na lairibra lairagana masing kaya muk lairibano haiba yauna makoigi asengba laifam khangdokpada mateng oinabagidamak drone ama pahelubada haikon lomdagi Kuki militant singna drone adu butamna nongmai round ahum lom kapthorokre haire Kuki militant singna drone adu da target tawrakhrabaso drone adu de makoigi nongmai maru singdagi nanthoroktuna akai atwai yahodre haire amaromdana ngahan numidang dagi ngarang ayuk phawbada nakal anigi marakta khut thokna khibaduda asok apan makata na yaubage pau phanglakpa ngamkhide adumoi nama Kuki militant singna lariba maikai romda CRPF ki personnel singna yamna section na laihaubaga loinana kwakta ward number 9 amasung phobak saw ikhai romda na BSF ki personnel singna ngak selauke